ꯀꯔꯤ ꯂꯩꯔꯦ ꯏꯟꯁꯄꯦꯛꯇꯔ? ꯍꯣꯝ ꯃꯤꯅꯤꯁꯇꯔꯗ ꯂꯥꯏꯟ ꯑꯃꯨꯛꯇ ꯊꯝꯕꯤꯒꯗ꯭ꯔꯥ? ꯃꯔꯝꯗꯤ ꯑꯩꯅ ꯅꯪꯕꯨ ꯑꯃꯨꯛ ꯂꯧꯈꯠꯄ ꯂꯥꯛꯏ. ꯏꯟꯁꯄꯦꯛꯇꯔ, ꯅꯪꯅ ꯏꯃꯨꯡꯁꯦ ꯍꯧꯖꯤꯛꯁꯨ ꯈꯪꯗ꯭ꯔꯤ. ꯃꯤ ꯃꯁꯛ ꯈꯔ ꯈꯔ ꯈꯪꯅꯕ ꯐꯩ. ꯏꯃꯨꯡꯁꯤ ꯈꯪꯉꯨꯅꯦ, ꯀꯣꯟꯅ ꯀꯥꯟꯅꯔꯛꯀꯅꯤꯅꯦ. ꯅꯈꯣꯏ ꯏꯃꯨꯡꯁꯦ ꯃꯈꯣꯡꯗꯒꯤꯅ ꯃꯇꯣꯟ ꯐꯥꯎ ꯈꯪꯉꯤꯅꯦꯍꯦ ꯍꯨꯔꯥꯟꯕ. 인스펙터, 불안한 와품도 한도. ꯆꯞ ꯆꯥꯕ ꯃꯤꯡꯊꯣꯜ ꯄꯜꯂꯛꯄꯗ ꯁ꯭ꯋꯥꯏ ꯂꯥꯎꯕ꯭ꯔꯥ? ꯍꯨꯔꯥꯜꯂꯦ ꯍꯥꯏꯕꯒꯤ ꯈꯨꯗꯝ ꯄꯤꯕ ꯉꯝꯕ꯭ꯔꯥ ꯏꯟꯁꯄꯦꯛꯇꯔ? ꯅꯪꯒ ꯇꯤꯟꯅꯕ ꯑꯥꯔꯃꯤ ꯀꯃꯥꯟꯗꯦꯟꯗꯣ ꯑꯩꯒꯤ ꯀꯁꯇꯗꯤꯗ ꯂꯩꯍꯧꯔꯝꯅꯤ. ꯅꯪꯒꯤ ꯅꯅꯥꯎ ꯅꯨꯄꯥ ꯅꯣꯡꯌꯥꯏꯅ ꯆꯤꯡꯂꯦꯝꯕꯒꯤ ꯃꯈꯣꯡ ꯕꯣꯂꯦꯔꯣꯅ ꯇꯛꯈꯥꯏꯕꯗꯣ ꯍꯦꯝꯕꯅ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯛꯂꯛꯑꯕꯅꯤ. ꯅꯤꯡꯊꯦꯝ ꯈꯣꯏꯅ ꯉꯝꯕꯅ ꯑꯃ, ꯑꯇꯥꯡꯉꯩꯅ ꯉꯝꯕꯅ ꯑꯃ. ꯌꯥꯏꯁ꯭ꯀꯨꯜ ꯁꯅꯥ ꯁꯣꯔꯣꯛ ꯌꯥꯡꯕꯤ ꯊꯛꯇ ꯈ꯭ꯋꯥꯡꯗ ꯊꯧꯔꯤ ꯊꯨꯔꯒ ꯄꯨꯕꯗꯣ ꯃꯗꯨ ꯑꯩ ꯅꯨꯡꯉꯥꯏꯖꯗꯦ. ꯃꯥꯡ ꯊꯥꯎ. ꯅꯠꯇꯦ ꯏꯟꯁꯄꯦꯛꯇꯔ. ꯁꯣꯝꯁꯨ ꯄꯨꯟꯅ ꯆꯠꯁꯦ ꯍꯥꯏꯔꯤꯕ꯭ꯔꯣ? 인스펙터, ꯅꯪꯒꯤ ꯇꯨꯡꯒꯤ ꯀꯦꯔꯤꯌꯔꯒꯤꯁꯨ ꯈꯜꯂꯨ. ꯑꯩꯅ ꯇꯧꯔꯤ ꯊꯕꯛꯁꯦ ꯇꯨꯡꯒꯤ ꯀꯦꯔꯤꯌꯔꯅꯤꯅꯦ. ꯆꯠꯂꯣ ꯍꯨꯔꯥꯟꯕ. 가서. 아이 안 돌아가니. 인스펙터, 나 가이코. 가서. चलो. 폰지 좀 방대네. चलो 짱호. You don't understand me. 난 아이고 무슨 큰지가기노. ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯤꯅꯤ. ꯅꯪꯕꯨ ꯈꯪꯕꯒꯤꯅꯦ ꯑꯩꯅ ꯐꯥꯔꯤꯁꯦ. 에이, 난 아이고 무슨 큰데. 아이고 무슨 큰거 불리서 봤잖아. ngasi 파와 아이고 파방 놈들이. ꯅꯪꯕꯨ ꯐꯥꯕ ꯉꯝꯗꯕ ꯄꯨꯂꯤꯁꯁꯤꯡꯗꯣ ꯂꯧ ꯌꯣꯜꯂꯒ ꯆꯪꯕ ꯄꯨꯂꯤꯁ ꯉꯥꯛꯇ ꯑꯣꯏꯔꯝꯒꯅꯤ. ꯃꯅꯤꯡꯊꯪꯒꯤ ꯄꯨꯂꯤꯁ. ꯑꯩꯗꯤ ꯌꯥꯝ ꯁꯦꯡꯕ ꯄꯨꯂꯤꯁꯅꯤ. ꯐꯤꯖꯤꯀꯦꯜ ꯇꯦꯁ, ꯚꯥꯏꯚꯥ ꯄꯣꯁꯤ, ꯔꯤꯇꯟ ꯇꯦꯁ ꯌꯥꯝ ꯁꯦꯡꯅ ꯌꯥꯎꯖꯔꯛꯏ. ꯑꯩꯅ ꯄꯨꯂꯤꯁ ꯑꯣꯏꯅꯕꯒꯤꯗꯃꯛꯇ ꯑꯩꯒꯤ ꯏꯃꯨꯡꯅ ꯑꯩꯅ ꯃꯤꯉꯣꯟꯗ ꯀ꯭ꯋꯥ ꯃꯇꯞ ꯑꯃ ꯐꯥꯎꯕ ꯄꯤꯖꯈꯤꯗꯦ. ꯈꯪꯉꯕ? 에이, 아이는 낭부 람비 통 방르다 마품 엄마다 징농 마농마다 아이는 낭부 당토 크러버디. 난 깨암 셈부 불리스 오이게 하이노. 멈거들어. 나마 토라니 우게나. 살, 아이부 당독비로 살. 예. 당독비보다 낫지. 아이부 타벅 다닥비로. 살, 후람비기 럼담시다네. 아이 플리스 감도 오자님들. 아이 우치도 하는 여그럭. Hey, you stop it! Why you make me a monkey? You see me like a joker. You want to see what I can do? Do you want to see your last day? Do you think I am afraid? I am a policeman to reform your bloody society. Do you know our culture? Our culture is fact and counterculture. This is my last warning. ꯍꯦꯟꯕ ꯑꯊꯣꯏꯕ ꯗꯣꯛꯇꯔꯅ ꯀꯔꯤ ꯍꯥꯏ? ꯃꯇꯝ ꯈꯔ ꯆꯪꯖꯔꯕꯁꯨ ꯁꯣꯏꯗꯅ ꯐꯒꯅꯤ ꯍꯥꯏ. ꯀꯩꯝ ꯈꯜꯂꯨꯅꯨꯗ. ꯑꯩꯈꯣꯏ ꯁꯥꯔꯣꯁꯤꯅꯅꯦ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯀꯥꯁꯤꯒꯤ ꯆꯥꯔꯖ ꯄꯨꯝꯅꯃꯛꯁꯨ ꯃꯥꯅ ꯂꯣꯏ ꯄꯤꯔꯅꯤ ꯍꯥꯏꯕꯅꯤ. ꯂꯥꯛꯑꯣ. ꯁꯤꯔꯨꯝꯁꯤꯅꯦ. ꯃꯇꯝ ꯁꯥꯡꯕ ꯍꯥꯏꯕꯁꯦ ꯁꯦꯜ ꯌꯥꯝ ꯆꯪꯒꯅꯤ. ꯃꯤꯉꯣꯟꯗꯒꯤ ꯅꯤꯔꯒ ꯀꯌꯥꯝ ꯀꯨꯏꯅ ꯂꯥꯌꯦꯡꯕ ꯌꯥꯗꯣꯏꯅꯣ? ꯃꯄꯣꯛ ꯊꯤꯕ ꯑꯩꯈꯣꯏ ꯊꯦꯡꯅꯔꯨꯕꯗꯒꯤ ꯏꯃꯥꯒꯤ ꯃꯄꯣꯛꯁꯨ ꯂꯩꯈꯥ ꯇꯥꯜꯂꯦ. ꯃꯌꯥꯗ ꯍꯨꯛꯀꯗꯕ ꯆꯥꯛꯈꯣꯝꯗꯨꯗꯒꯤ ꯆꯥꯛ ꯃꯔꯨ ꯑꯃꯃꯝꯇ ꯑꯣꯏꯔꯕꯁꯨ ꯑꯩꯈꯣꯏꯒꯤ ꯈꯌꯥꯠꯇ ꯌꯧꯍꯟꯈꯤ. 이마부 누가이할라니에나 ꯑꯩꯈꯣꯏꯅ ꯋꯥꯁꯛꯈꯤ. ꯑꯗꯨꯕꯨ 이세이 샤오ꯕꯗꯒꯤ 이마부 ꯑꯃꯨꯛꯁꯨ ꯀꯞꯍꯜꯂꯦ. ꯆꯤꯡꯂꯦꯝꯕ, ꯅꯪ ꯋꯥꯈꯜ ꯌꯥꯝ ꯈꯟꯒꯅꯨ. ꯑꯩꯈꯣꯏꯅ ꯅꯪꯕꯨ ꯉꯝꯅꯕ ꯂꯥꯌꯦꯡꯒꯅꯤꯌꯦ. ꯑꯣꯁꯤ ꯁꯥꯔꯗꯅꯦ ꯃꯤꯐꯠꯇꯁꯤꯡꯗꯨꯒꯤ ꯐꯣꯇꯣ ꯌꯥꯎꯕ ꯀꯦꯃꯦꯔꯥꯗꯣ ꯁꯤꯟꯅꯈ꯭ꯔꯕꯅꯤ. ꯃꯈꯣꯏ ꯁꯣꯏꯗꯅ ꯐꯥꯔꯅꯤ. ꯅꯪꯒꯤ ꯈꯣꯟꯖꯦꯜꯅ ꯑꯩꯈꯣꯏꯕꯨ ꯍꯤꯡꯍꯜꯂꯤ. ꯏꯃꯥꯅꯁꯨ ꯊꯥꯖꯩ. ꯑꯩꯈꯣꯏꯅꯁꯨ ꯅꯪꯕꯨ ꯊꯥꯖꯔꯤ. ꯅꯪ ꯏꯁꯩ ꯁꯛꯄ ꯇꯣꯛꯄ ꯌꯥꯗꯦꯀꯣ.
ꯊꯣꯏꯕꯤ ꯊꯣꯏꯕꯤ ꯍꯩꯃ ꯅꯤꯡꯊꯤꯌꯦ ꯅꯪ ꯂꯥꯛꯏꯔꯣ ꯍꯣꯏ ꯏꯅꯝꯃ ꯊꯣꯏꯕꯤ ꯂꯩꯇ꯭ꯔꯣ ꯂꯩꯌꯦ ꯂꯥꯛꯑꯣ ꯐꯝꯂꯣ ꯑꯩ ꯀꯧꯊꯣꯔꯛꯀꯦ ꯆꯪꯉꯣ ꯂꯥꯛꯑꯣ ꯐꯝꯃꯣ ꯐꯝꯃꯣ ꯁꯦ ꯁꯤꯗ ꯑꯩ ꯀꯧꯔꯛꯀꯦꯀꯣ ꯍꯣꯏ ꯏꯅꯝꯃ 이놈아 까나노 아이 후지 거우리도 닝티라에 임마 마디 삼탱어 간시다 그이도이바 이놈아 자 하우범도 셈비로 ꯍꯣꯏ ꯍꯣꯏ 하이 가이 ꯆꯠꯂꯨꯏꯅꯣ 이베마디 서비스 조인 ꯇꯧꯈꯤꯕꯗꯒꯤ ꯐꯣꯟ ꯐꯪꯕꯒꯁꯤ ꯌꯥꯝ ꯋꯥꯔꯦꯅꯦ ꯅꯪꯁꯨꯅꯦ ꯕꯦꯃ ꯑꯦꯀꯥꯗꯦꯃꯤꯛ ꯆꯠꯇ꯭ꯔꯕꯣ ꯆꯠꯂꯦ ꯑꯩꯁꯨ ꯂꯥꯛꯑꯗꯝꯅꯦ ꯂꯟꯗꯟꯒꯤ ꯃꯤ ꯂꯥꯛꯈꯤꯕꯗꯒꯤ ꯊꯕꯛ ꯌꯥꯝ ꯆꯤꯟꯃꯤꯟꯅꯈꯤꯕꯩ ꯃꯑꯣꯡꯅꯤꯅꯦ ꯑꯗꯨꯏ ꯅꯠꯇꯦꯕ ꯑꯩ ꯀꯣꯛ ꯌꯥꯝ ꯁꯥꯔꯦ ꯍꯦꯝꯕꯒꯤ ꯃꯇꯥꯡ ꯑꯣꯏꯔꯤꯅꯤꯗ ꯃꯣꯏ ꯁꯦꯟ ꯄꯥꯏꯕꯤ ꯏꯃꯨꯡꯒꯤ ꯍꯧꯅꯕꯤ ꯒ꯭ꯔꯤ ꯒ꯭ꯔꯤ ꯇꯛꯁꯜꯂꯛꯏꯔꯣ ꯃꯥꯒꯤ ꯋꯥ ꯅꯠꯇꯦ ꯊꯣꯏꯕꯤ ꯃꯥꯒꯤ ꯋꯥ ꯅꯠꯇ꯭ꯔꯗꯤ ꯀꯣꯛ ꯆꯤꯛꯍꯜꯂꯤꯁꯤꯗꯤ ꯁꯩꯁꯛꯄꯗꯨꯅꯔꯣ ꯇꯦꯂꯤꯐꯣꯟꯗ ꯀꯤꯍꯜꯂꯛꯄ꯭ꯔꯣ ꯀꯤꯍꯜꯂꯛꯇꯦ ꯃꯥꯗꯤ ꯃꯤꯕꯨ ꯀꯤꯍꯟꯒꯗꯕ ꯃꯤꯁꯛꯁꯨ ꯅꯠꯇꯦ ꯍꯧꯖꯤꯛ ꯃꯍꯥꯛ ꯈꯨꯗꯣꯡꯊꯤꯕ ꯌꯥꯝ ꯅꯪꯉꯦ ꯑꯩꯅ ꯃꯥꯕꯨ ꯉꯝꯈꯩ ꯂꯩꯇꯅ ꯋꯥꯍꯜꯂꯦ ꯀꯃꯥꯏꯅꯅꯣ ꯍꯥꯏꯁꯤꯕꯣ ꯊꯣꯏꯕꯤ ꯁꯩꯁꯛꯄꯁꯤꯡꯅ ꯃꯤꯒꯤ ꯃꯃꯤꯡ ꯄꯜꯂꯒ ꯏꯁꯩ ꯁꯛꯏꯕꯁꯦ ꯃꯄꯨꯛꯅꯤꯡꯒꯤ ꯋꯥꯈꯜ ꯐꯣꯡꯗꯣꯛꯄ ꯑꯣꯏꯔꯣꯏꯗ꯭ꯔꯅꯦ ꯀꯩꯅꯣꯅꯦ ꯍꯥꯏꯁꯤꯕꯣ ꯅꯪꯕꯨ ꯑꯗꯨꯒꯨꯝꯕ ꯏꯁꯩꯗꯤ ꯑꯥꯔꯠ ꯌꯥꯎꯗꯕ ꯃꯆꯨ ꯇꯥꯗꯕ ꯄꯪꯍꯥꯏ ꯍꯥꯏꯕ ꯄꯪꯁꯛ ꯁꯛꯄ ꯑꯉꯥꯎꯕ ꯁꯩꯁꯛꯅꯦꯅ ꯍꯥꯏꯗꯥꯏꯅꯦ ꯊꯣꯏꯕꯤ ꯑꯩꯁꯦ ꯃꯤꯔꯛ ꯇꯤꯟꯗꯕꯤꯅꯦ ꯃꯄꯥꯟ ꯊꯣꯛꯇꯕꯤ ꯍꯥꯏꯕꯗꯣ ꯃꯌꯦꯛ ꯌꯥꯝꯅ ꯁꯦꯡꯉꯦ ꯅꯪ ꯑꯩꯒꯤ ꯏꯇꯦꯡ ꯑꯝꯇ ꯄꯥꯡꯕꯤꯌꯨ ꯀꯩ ꯃꯇꯦꯡ ꯄꯥꯡꯗꯣꯏ